Lamdam asigi haurakliba sana khonabada thawai yauba naha kayabu semgat sagatnabagi pandamga loinana haudokiba. Aribam Keshoriit Sharma Memorial Uripok Kendra Open Football Tournament ki anisuba tournament ngasi Lamboy Khongnangkhong ground da haudokre. Uripok Kendra ki social worker amasu oiriba Aribam Amarjit atopaming Naubi Sharmana sponsor tawduna Uripok Kangchup Road Football Club Ukfc amadi United Friends Library and Club Uflc anina sinduna pangthokadaba tournament asi haudokpagi thauramda Retired Colonel Soram Tikendrajit Uflc ki President Chongtham Indramani World Cup Hockey Camper Ketrimayam Ibopisak Uripok Nupi Apunba Lupki Secretary CH Ibetombi Retired MPS Officer Maibam Takhelei Retired Engineer PWD Bilasini Irom Amadi Manipur High Court ki Advocate Khwairakpam Tarun Kumar na thaurammapu oina sarukyaki Kendra asigi oiba football team nipana sarukyaduna sanagadoriba tournament asiga mari leinana Aribam Amarjit na haikibada Kendra asigi oina yengloba matamda matik chaba sanafam lampak leisilaktaba amadi leikaigi oina leiramba lampak singsu community hall oina sajinkiba kaya asina haurakliba naha singbu achumba lambida puhaudrabadi aranba lambida chatkigadra khanduna tournament asi haudokibani loinana Kendra asigi sanakhonabada thawai yauba naha singbu matung tarakpa matam singdasu lepa leitana semgat sagatnaba honakhigani haiba wafam sing fongdokhi amadi tournament asigi ngasi haudokpagi match da Uflc amadi Ukfc anigi marakta sanakiba match aduda Ukfc na goal ahum amadi ULFC na goal ama chanduna ngasigi match adu Ukfc na thoiki Aribam Keshoriit Memorial Football Open Tournament haudokpagi numini aduna ahogi Uripok Kendra si lampaksi koi Lamboy Khonangkhong lampaksiga Irosimba lampaksiga ani sidagi na koi Uripokta lampa ambo leijadre akoi lakai da leijramba lampaksingsu community hall loi sakamnina tungi hawlaiba angang singsi sport kilamda koina khatang support pibidragadi angang namse nisagi ipakta tung koina hawkadu fisher da hayang angang singsi tungi yumle geduse loi mangadra haibagi pakatna aina angamba khadang honajaraga Uripok Kendagi angang singsibu sport kilamda khatang yokasanaba aina sinjabani akoi si asengmadi ahambadi fast tournament sinba matamdadi on Manipur gi oina silamane adu andaki sidi akoi Uripok Kendra khaki oina sinsena akoi gi ahlon ma'am Uripok ta leisingsina haibirakpadagi Uripok khaki simra lakpadi ahamada tin tranga muk lakpane adu moina form pisalakpase thengre moina pisalakpase future symbol lekana form pisalaba aduna moisu nanghodabagi nuaitabsu phawre aduna tin nipan muk koi kenosida sanagani aduga tin tranga form logimnina nanghodabnina masangi sahida muk sanamina si hairaga moi myam dasu numisi yamdabida 15 days kumbadi tournament se jagena khanjai